Army na masak khangdoknaba honari ngarang ayuk anganbada Indo-Myanmar border gi border pillar number 62 mayagi Chandel district ki manung chanba New Samtal area da Sam Rifles ka khuthoknabada Leikhidre Myanmar gi lalolup sing adudagi security force na AK-47 rifles 7 RPG launcher ama M4 rifle ama amasung SBBL gun mari fare defense PRO gi cherol amana haribana Leikhidre miyoi tara adu combat dress setli makhoi sing adu border lanthok lansin taraga lan horiba lup amagi miyoi sing ni haibani haiba khanglaba su karamba lalolup ki kangbu sing no haibadu khangdoknaba honari hairi Central government gi pandam di terrorist maru fangna muthatpani Amit Shah Kashmir yauna laiba sigi tongan ba mafam sing da operate tawriba terror outfit sing da Union Home Minister Amit Shah na akanba warning tawraduna Central government gi pandam di laiba sigi mafam khudingmakta lariba terrorist sing maru fangna muthatpani terrorist sing na jathaba thabak thawong sing Central government na khangduna leiroi haina phongdokre Delhi da pangthokiba thoram amaga mari leinana Union Home Minister Amit Shah na haikibada Prime Minister Narendra Modi gi liching makhada Kashmir yauna laiba sigi North East amasung left wing extremist singna sogalaba jaga singda center gi mai kai digi akanba pakhum chapcha na pikre terrorist singna makhoi gi pangdaba attack adu makhoi gi mai pakpa mani haina lobu yai adubu makhoi na khangadabadi Narendra Modi government na terrorist amata lemna tharoi leba sigi mafam khudingmakta gi terrorist maru fangna muthat pa haibasi center gi chopchaba firepni drug ka konana miyoi ama fare ngarang Manipur police ki kangbuna chathakiba operation na miyoi ama heroin number 4 ga konana Imphal East district ki hengang police station na konba Khavaishoi Shabal Laikai da laiba masagi mayumdagi fare hari farba miyo esigi maming Abdullah Khan Nifugataru kawi mangondagi bal tarukta haplamba heroin number 4 ni haina chingnaba potlam sing fagat pangamle haina police ki pawsina hari Jharkhand da anti-nexon operation chatharingai da braja tarakpadagi Manipur dagi CRPF officer ama Leikhidre ahum soklei yamna laibak thiba thodok amada Jharkhand gi West Singabum district ki manung chana Baliba khulgi jungle amada anti-nexon operation chatharingai da khangaudana braja tarakpagi thodokta Manipur dagi kuntaruk suba CRPF battalion gi Meitei macha officer ama Leikhidre ahumna sopan nangduna hospital da laikanari laibak thiba thodo asing arang numidang pung 10 makhai rom tarakpa matamda thokhibani Leikhidre CRPF ki second in command officer adu Manipur gi Imphal West district ki manung chana awang sengmai mai lekai digi Maharabam Prabo Nifugataru kawi maha ki service number 21C IRLE 71006 ni Leikhidre second in command officer sinaluchingba security team amana area domination tawduna operation ama chatharingai da akanba nonglai nungsit amadi akhak arauga loinana nong marakta braja tarakpadagi officer Maharabam Prabo amadi ma kanangna chaminaba CRPF ki assistant officer amaga Jharkhand police ki personnel aniga sopan nangki hairi asokpa sing adu khudakta manangnakpa Kiriburu SAIL hospital pukhatuna laikanaki adubu Maharabam Prabo laikanaba ngamdana Leikhide hari amaromda thododugi matangda awabu phongdokladuna masagi duty pangthoklingai manungda Leikhidre officer second in command Maharabam Prabo bu ikai khumnaba utpaga loinana magi imung manunggi awabada saruk yari haina CRPF ki official amana phongdoragli Siroi Lily Festival mai pangna pangthoknaba security ki chaksin tharang chapchana lokhatlei security matik chana thamle CH Thasge kundagi kunmari fawo urkhulda pangthokadoriba Siroi Lily Festival asi mai pangna pangthoknaba security ki section tharang chapchana lokhatlei Festival asida miyamna chingnaba amata leitena saruk yabiu haina Manipur Sarkar ki Chief Secretary Prashant Kumar Singhana phongdokre ngasi Governor Road ta laiba Manipur Fire Service ki headquarter da pangthokpa thoram amaga mari leinana Chief Secretary na paumi singda haikibada Festival asi mai pangna amasung ingna tapna pangthoknaba lenga ki maikaidagi security ki akanba section tharang sing lokhatlei Imphal dagi ukhul yongna chaliba lambi asi matik chaba security forcing thamduna safana thamle Festival pangthokpam lambi ki tongan ba mafam singda security force matik chana thamduna pamdaba thodok sing thoktanaba akanba mongda hotnari hiramasi ki matangda Manipur police ki DGP masama ukhulda chatuna security ki fibam yengsinba yauna review ke apangthokli maramaduna miyamna chingnaba amata laitena festival asi saruk yabiu sakhangdaba kangbu kharana miyamda kihan khanganbagi warol sing phongdoliba si ekhoina lumna lofom thokte hiramasi ki matangda sengdok warol sing pirakpasu leikrabani miyamda kihan khanganba tonga sing sandok palekpiu Sandokliba sing asi miyamda kihan khanganaba hotnaba yumfam yaudaba singni masida miyamna thajabiganu miyam safana thamnaba lengangna chapchaba thorang paikhali haiki amaramda ngasigi thoram aduga mari leinana Chief Secretary na haikibada Manipur Fire Service asi matamga chunaba mawongda disaster thengnanaba fire fighting equipment thamnaba honari haiki Manipur Fire Service na miyamda piriba service hena mapung fana piba ngamnaba water means fire fighting unit yauna motorcycle tara amasung rescue equipment ga loinana literally sing taruki capacity oiba water tanker mari district sing da thamnaba
ꯐ꯭ꯂꯦꯒ ꯑꯣꯐ ꯇꯧꯕ ꯇ꯭ꯔꯦꯅꯤꯡ ꯀꯟꯐꯔꯦꯟꯁ ꯍꯣꯜ ꯑꯃꯗꯤ ꯐꯥꯌꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯋꯤꯡ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯈꯣꯡꯊꯥꯡ ꯑꯁꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯈꯠꯄ ꯑꯅꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯅꯤ꯫ ꯃꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯁꯔꯚꯤꯁ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯌꯧꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯁꯦꯅꯥꯄꯇꯤ, ꯃꯣꯔꯦ, ꯖꯤꯔꯤꯕꯥꯝ, ꯆꯥꯟꯗꯦꯜ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜꯒꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯂꯩꯔꯤꯕ ꯁꯕ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯊꯝꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛ ꯀꯚꯔ ꯇꯧꯕ ꯉꯝꯍꯜꯂꯒꯅꯤ꯫ ꯑꯇꯩ ꯐꯣꯔꯁꯁꯤꯡꯒ ꯌꯦꯡꯅꯕꯗ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯕꯨ ꯏꯈꯪ ꯈꯪꯕꯤꯗꯕ ꯑꯣꯏꯅ ꯇꯧꯔꯤ, ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯤꯔꯤꯕ ꯁꯔꯚꯤꯁ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯗꯤꯖꯥꯁꯇꯔ ꯊꯣꯛꯂꯛꯄꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯀꯟꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯈꯤ꯫ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯁꯧꯒꯠꯂꯛꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯝꯗꯝꯁꯤꯗ ꯂꯩꯉꯥꯛꯄ ꯌꯥꯔꯣꯏ ꯁꯣꯔꯣꯖꯤꯅꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯆꯣꯏ ꯇꯥꯔꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯅꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯇꯣꯛꯄꯤꯌꯨ꯫ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯁꯧꯒꯠꯂꯛꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯩꯉꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (UMO)ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯔꯣꯖꯤꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯐꯦꯜꯗ ꯂꯩꯕ UMO ꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯣꯔꯣꯖꯤꯅꯤꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗ꯭ꯔꯤꯕ ꯃꯈꯩ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯍꯥꯎꯁꯀ ꯃꯔꯤ ꯐꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯦ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯤꯕ ꯑꯁꯤꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯁꯧꯒꯠꯇꯨꯅ ꯁꯤ.ꯑꯦꯝ ꯄꯤꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯠꯅ ꯁꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇ꯭ꯔꯤ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯑꯦꯟ ꯕꯤꯔꯦꯟ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯔꯛꯄ ꯊꯥ 4 ꯁꯨꯔꯛꯀꯗꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯕꯤ.ꯖꯦ.ꯄꯤ ꯃꯅꯨꯡꯗ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤ.ꯑꯦꯝ ꯑꯣꯏꯕ ꯑꯁꯤꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯅꯧꯕ ꯑꯃ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯕꯤ.ꯖꯦ.ꯄꯤ ꯃꯅꯨꯡꯒꯤ ꯃꯥꯟꯅꯗꯕ ꯑꯗꯨꯗꯒꯤ ꯁꯦꯟꯇꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ ꯉꯝꯂꯝꯂꯤꯕ ꯃꯅꯤꯄꯨꯔꯤꯅꯤ, ꯑꯗꯨꯕꯨ ꯑꯈꯪ-ꯑꯍꯩ, ꯂꯥꯏꯔꯤꯛ-ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯑꯣꯏ ꯄꯨꯊꯣꯛꯇꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯝꯗꯝ ꯀꯥꯡ-ꯈꯣꯡ ꯆꯥꯏꯍꯜꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯁꯧꯒꯠꯇꯅ ꯃꯇꯤꯛ ꯆꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯊꯨꯕꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯊꯝꯗꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯑꯦꯟ.ꯗꯤ.ꯑꯦ ꯂꯩꯉꯥꯛ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯒ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯂꯩꯔꯛꯄꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯦꯛꯇ ꯑꯌꯥꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯆꯠꯅꯔꯣꯜꯗ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯕ ꯂꯨꯆꯤꯡꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯃꯅꯤꯡꯇꯝꯅ ꯄꯪꯇꯧꯗ ꯇꯧꯕꯒꯤ ꯑꯌꯥꯕ ꯂꯩꯇꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔ ꯍꯥꯏꯕꯗꯤ ꯍꯥꯏ ꯀꯃꯥꯟꯅ ꯄꯤꯕ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯗꯨ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯉꯥꯛꯅ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯂꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯀ ꯃꯍꯨꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯊꯝꯗꯨꯅ ꯁꯦꯟꯇꯔꯅ ꯍꯛꯊꯦꯡꯅꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯕ ꯄꯤ.ꯑꯥꯔ ꯊꯝꯖꯤꯜꯂꯛꯈꯤꯕ ꯊꯥ 4 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯍꯟꯖꯤꯟꯍꯟꯗꯅ ꯊꯝꯂꯤꯕ ꯑꯁꯤ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯦꯖꯣꯔꯤꯇꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯄꯤ.ꯑꯥꯔ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕ ꯁꯤ.ꯑꯦꯝ ꯔꯤꯖꯥꯏꯟ ꯇꯧꯕ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯊꯝꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯑꯗꯨꯗ ꯁꯦꯟꯇꯔꯒꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯌꯥꯅꯕ ꯑꯃꯗꯤ ꯊꯥꯖꯕ ꯄꯤꯕ ꯋꯥꯐꯝ ꯂꯩꯕꯗꯒꯤ ꯁꯤ.ꯑꯦꯝꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗු ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯉꯥꯛꯇꯨꯅ ꯃꯁꯥꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏ ꯀꯃꯥꯟꯅ ꯐꯤꯔꯦꯞ ꯂꯧꯔꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯍꯥꯏ ꯀꯃꯥꯟꯒꯤ ꯌꯥꯊꯪ ꯉꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯐꯝꯕꯥꯜ ꯂꯥꯜꯒꯤ ꯂꯥꯜꯍꯧ ꯆꯠꯊꯔꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯂꯨꯝꯅ ꯂꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯨꯆꯤꯡꯕ ꯁꯤꯟꯅꯕ ꯐꯝꯕꯥꯜ ꯂꯥꯜ ꯆꯠꯊꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯃ ꯂꯩꯔꯤꯕꯗꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯑꯃꯗꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯃꯤꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯕꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯕ ꯉꯝꯗꯕꯗꯒꯤ ꯈꯥꯏꯕꯨꯡ ꯇꯥꯟꯅꯗꯨꯅ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯃꯈꯩ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛ ꯃꯈꯥ ꯇꯥꯅ ꯊꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯦꯖꯣꯔꯤꯇꯤ ꯀꯃꯥꯟ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠꯇ ꯄꯤ.ꯑꯥꯔ ꯊꯝꯕ ꯄꯥꯝꯐꯝ ꯊꯣꯛꯇꯦ꯫ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯕꯥꯜ ꯂꯥꯟꯒꯤ ꯂꯧꯇꯨꯅꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯂꯩꯕ ꯍꯥꯏꯕꯁꯤ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟꯗ ꯊꯥꯖꯗꯕ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯑꯇꯩ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯕꯒꯤ ꯃꯔꯝ ꯑꯣꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯊꯝꯅꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯇꯧꯕꯇꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯗ ꯂꯨꯆꯤꯡꯕ ꯍꯥꯞꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯨꯆꯤꯡꯕ
ꯑꯣꯏꯅꯤꯡꯂꯤꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯁꯦꯟꯇꯔꯒꯤ ꯍꯥꯏ ꯀꯃꯥꯟꯅ ꯂꯨꯆꯤꯡꯕ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯈꯜꯂꯛꯄ ꯃꯇꯝꯗ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯍꯦꯛꯇ ꯌꯥꯔꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯅꯥꯡꯄꯥꯛ ꯇꯥꯟꯅꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯄ ꯊꯣꯛꯂꯕꯗꯤ PR ꯃꯈꯥ ꯇꯥꯅ ꯊꯝꯖꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫